ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯁꯤꯡ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯃꯣꯝ ꯙ꯭ꯔꯨꯕꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯎꯔꯤꯄꯣꯛ ꯂꯝꯕꯤꯗ ꯊꯝꯕ ꯄꯣꯠꯆꯩ ꯀꯌꯥ ꯊꯨꯒꯥꯏꯔꯝꯕ ꯑꯃꯗꯤ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯝꯕꯤ ꯑꯁꯤꯗ ꯊꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯕꯦꯡ, ꯂꯝꯕꯤꯒꯤ ꯃꯦꯗꯤꯌꯟꯗ ꯊꯥꯕ ꯂꯩ ꯄꯥꯝꯕꯤ ꯑꯃꯗꯤ ꯁꯝꯕꯜ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯝꯕ, ꯌꯨꯝꯒꯤ ꯒꯦꯠ ꯊꯨꯒꯥꯏꯔꯝꯕ ꯑꯃꯗꯤ CCTV ꯀꯦꯃꯦꯔꯥ ꯀꯌꯥ ꯊꯨꯒꯥꯏꯔꯝꯂꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯎꯔꯤꯄꯣꯛ ꯂꯝꯕꯤ ꯑꯁꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯇꯥꯕ ꯂꯝꯕꯤ ꯑꯣꯏꯕꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯊꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯁꯨ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯑꯃꯗꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯆꯥꯛ-ꯏꯁꯤꯡ ꯄꯤꯖ-ꯄꯤꯊꯛ ꯇꯧꯗꯨꯅ ꯎꯔꯤꯄꯣꯛꯀꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯕꯤ ꯄꯔꯦꯡ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯒ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯕꯗꯤ ꯃꯥꯡꯖꯧꯅꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯦꯖꯤꯇꯦꯁꯟ ꯇꯧꯁꯤ ꯆꯪꯁꯤꯟꯁꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯎꯔꯤꯄꯣꯛꯀꯤ ꯖꯒꯥꯗ ꯑꯊꯦꯡꯕ ꯃꯇꯝꯗ ꯀꯩꯗꯧꯉꯩꯗ ꯍꯥꯏꯔꯨꯕ ꯑꯗꯨꯒꯨꯝꯕ ꯑꯦꯖꯤꯇꯦꯁꯟꯅꯆꯤꯡꯕꯁꯤꯡ ꯁꯦ ꯂꯥꯛꯄꯤꯒꯅꯨ ꯍꯥꯏꯕꯁꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯕꯤꯒꯅꯨ, ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯒꯅꯨ꯫ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ, ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯀ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯇ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯁꯤ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯥꯊꯣꯛ-ꯇꯥꯁꯤꯟ ꯇꯧꯔꯒ ꯐꯖꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯒꯤ ꯂꯝꯕꯤꯁꯨ ꯑꯣꯏꯕꯅꯤꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯏ꯫